Manipur da sunga si International Murder Days Park san na pangthok na kre numit asiga mari laina na All India Poetry Festival pangthok ni. Leba asigi maming leraba University chama ka kunda lem na graduate amadi post graduate tamna bagi khudong chaba pigadauriba Nijamia scholarship test chahi asigi April 18 da pangthok lagani. Amasung China da naha oriba doctor ama yaung na miyoi chamaga supna 19 nauna sikhiba lorena and COVID-19 na sian kiba mi gi masing lising ani ga jani ga kuntra taruk jokte mayam bu kurumjari adom ning bribas impact news ni ai bijana manahar mayumna pungja sifa bu gi maruba pausing miyam da bijari Malem gi mafam kaya da ngasi International Mother's Language Day gi thoram pangthok na bum Manipur da su tungan ba lup sing na sinduna pangthok na kri Masigi Saruk ama oina People's United Youth Alliance puya nasu International Mother's Language Day gi thoram pangthoki Kanchipur da laiba Manipur University gi Art Science Hall da pangthokiba thoram asida Saruk yakiba Manipur lenga ki Directorate of Language Planning and Implementation gi Director Dr. L Mahavir na haikibada malem da lairiba furup singna mama lon bu chawkhat hangadabani haiba wakalon asi lakpa kuidri hauji malem pumbagi oina ngangna riba lon asi lising taruka chanipan rom oigani haina panari aduga malem da lairiba mishingi chada maudra taretna lol lising taruka chanipan rom asigi manungda mapung phana ngangna riba lon na subnagi lol mari rom tani atai lon singdi Missing Yamjadaba Furup Chingna Khara Ngang Banatana Mapung Fana Ngangna Draba Ngagtani Maramasina Malayamda Huzik Chayol Ani Kudingi Lol Amamamangi Haina Kanga Hasingna Haina Ribani Amaromda Huzik Ladiba Lol Sing Asigi Manunda digitized Toduna Internet Ki Kutangda Seasonaba Lon Chama Fadre Loinana Masagi Mayek Lejaba lol su chani phadi haina panari asigumba tanja asida Manipuri lon amadi apikpa lol sing muchil lakpagi akiba lairi mahangna makha taraduna India gi oina yengbada su Hindi lon natana atai lon singdi mipaiba phibamda lainari bani maramasina malemgi lol sing kananaba amadi mapangal kangkhat hananaba honarakli masigi manungda education sector da mahairoi singna mahaita oina Mapung fana tambibagi mathakta pak sanna season hanaba gi thorang UNESCO na paikhalakli masigi saruk ama oina international gi thakta tongan ba thimda chahi khudingi Mother's Language Day gi thoram phawba pangthoktuna lakli bani haiki thoram asida People's United Youth Alliance ki President E Prasanta Musugi President Mbobi amasung cultural activist Ningthauja Lancha su saruk yaki Loinana Thoramasiga Mari Lainana Impact News ki editor Ras Nongthombam na moderator oiduna lol na imani yekna ipani haiba hiramda seminar amasu pangthokki Malemda lairiba missing gi sada maudra taret kumbana ngangi balon se subnagi lairiba lon lising taruka sanipan segi sada mari gumbagi lon khaktane ba koina mayam ngang ni se aduna hojik aikoina lol singsi tapna aikogi mangi ba mutki ba se chayol ani gi manungda lol amma mangi ba ne ba se moina paba red sing matung singumba yamna pibam so over tanja sida aikogi hojik lol gi thaksi aikogi karida lepke haibabu aikogi hojik kan da digitize tawba haitare net ki serving tawba kaido boda sina ba yaba loan aduga madu sama phade trifida leidba lol sama phade aikogi digitize tawrabna aikogi kanoda sinarisi kudong chabada aikoina sinariba loan si Sahitya Academy na Manipur Literary Society ka khusam na dunanga si International Mother's Language Day ga mari lainana All India Poetry Festival ama pangthokre festival adu All Assembly Rota laiba Manipur Legislative Assembly Museum and Archives ki mini auditorium da pangthokibani ngasi gi thoram adu da saknai raba aiba thangjam ibo pisakna lamdam asigi haurak leba angang singna ima lon sing khangbagi chang walakpa ariba phajaba lol kaya tapna mangsilak liba asi yengshin batangai Fadi Haiki. Pangthokiba All India Poetry Festival aduda session ahum thokna pangthoktuna India gi tungan ba state singdagi laktuna festival asida saruk yakiba mihu singna magi mamalon singi matangda warol thamnaki. Loinana is poetry dying haiba hiram asida khana nainabagi session amasu pangthoki.
mama lon nungsi bahai besisu mi am benadi kesu mama lon adu ada kai khalu ponte da uzik su barton da upal khia ise dum yauri ba nam sorbon to birna ba kai se ara moi maitai ron nungsi radi maitai ron do ondok pa ya moi maitai ron maram da kain khan ponte moi di hana leiramba du da dum menjan baneba nay as foreign nungdang ni thaban phaduri nei ha daudau thaban phabai di kai noi nangi isa nupi am khak de english honors lawe ba Shumban lazy kay no si khang di ma Shumban khang dra bot di potu khang dra di potu ka konari ba maming no mangon dai mang ba ho gre ba dum ai no ma hange waru ka khang bra waru ka ai bu kai no imphan swai da lei ba ngang hing thongra ji pak khang do man de pukri su am lei na dre pukri le su siri chal le ba as masidi kapi he ka he mai kar masu si ngak sangang na kapi hari ne nai re he bangwa nai ba ji thai na so dum le ram mi adu hujik si nei sin na nai re si ma si phajana pang thue hari ne khunggang dana lon ji khar mang da ma le na sum khalai sum khan jaba chor dana mai tei ron gi vocabulary mang ba si sum henjal lak ma le kal le bureaucrat officer sing si su mai tei ron kai se ke su moi nu si ponte ba moi de paisa sa ba si da ne mai tei ron si akoi adu observation tau ni adu ka mai tei ron bu kan se di akoi gi imung da gi akoi na phone na ba tai Leba asigi maming leiraba university jama kunda lemna graduate amadi post graduate ki mahai tambagi khudung chaba pigadoriba nijamia scholarship test sahi asigi april 18 da pangthokadori awang no post state khaktegi oina pangthokadoriba test asida mai paklaba mahiroi chonga da tamningba course ama hekta da khudung chaba asi pigani haina test asibu sinlang liba najamia education group ki CEO Daina Kongkhamna phongdorakdi Manipur Press Club ta pangthokpa paumi singa unabada Daina na chahi asigi me tamanga da test asigi result haiduktuna ahan ma mahiroi chonga lemna mahai tamhanbagi mathakta mahiroi lising amaga chonga da lemna laptop amadi makha taba mahiroi lising ahum da tablet amamam su khusinagani haiki akupa marol gi damang singjamai chinga makha Islam Lekai da Leba NEG gi branch office amadi New Delhi gi Lakshmi Nagar da Leba NEG gi Mayai Loisang da khangbiba yagani haina mahana makhatana phongdoki North East ki oiba satra khatangi damangta conduct tawjaba exam ni exam sida makok tarakpa 500 students da lemna moina tamningba course ama hetada akoina sigi prospectus sida tie up tawraga 120 universities lay 120 universities da moina tamningba course moina tamningba field da tamnabagi free da khongdo chaba 500 students da pijari adugi matung taba 1500 students tana free da laptop yan thokchagani aduga matung taba 3000 students tana free da tablets yan thokchagani Gangti tribe Mizoram gi scheduled tribe list gi lakthoki bagi thongbo Gangti student organization na jerol amada pendaba phongdorakli Gangti tribe asi kiki tribe ki makhada leiba masagi social cultural amadi ethnic identity lejaba tribe ni haina jerol asina makha tari Jiribam District Police ki anti-drug cell na ngarang numidang pung tararom taba matamda Jurighat High School mayada crucial taxi amadagi heroin powder gram chamaga nimpu phagatpa ngamkhre chingnaningai oiba mongda yangna thoduna lakpa crucial taxi adu khamduna check tawrubada shop case tara da heroin powder gram taramari haplaga lonna punaba honarambani hairi crucial taxi adubu thawragliba miyoi aduna assamgi kasa district ki ujan tarapur dagi abidur rahman laskar chahi kontra hundoi apukpa nur ahmad laskar ni hairi pharaba miyoi asigi mathakta Jiribam police station na case ama register tawduna thijinba hokre hairi Matang swise break ama lojige break ki matungda China da and COVID-19 na sian khiba migi maseng lising ani ga chani ga kuntra taruk yo khibagi paw ama de Manipur ma somalengi tongan ba I paw sing pudana lakchige impact news pameng ta do review mayambo muka na taram lok chari bulletin asigi makhata ba paw miyam da pijari China da naha oriba doctor ama yauna miyoi chamaga Taranipan nauna sikhibaga loinana and COVID-19 na sian khibami gi masing lising ani ga chani ga kontra taruk yaukre South Korea da su virus asi positive oiba mi masing yam khalakpaga loinana leibak aduda virus asina maram oiraga laikhidre
virus asigi hawrafam oiriba one province ta leiriba India macha sing lokthoknaba amadi leiba aduda hidak langthak sing punanaba China gi ayaba ngairi External Affairs Ministry gi spokesperson Ravish Kumar nangarang New Delhi da phongdokhibagi matung inna India macha chamarom aircraft na lokthok unaba ngaiduna leiri haike China na ayaba pirabadi in hidak langthak sing adu thiluraga halakpada panduna leiriba India macha chamarom adu puraklagani haiki Delhi Cantonment the Union Defence Minister Rajnath Singh na Thal Sena Bhavan sananaba urekyum tamkre multi-storage building oiba anoba army headquarter asida personal leasing taruk room amadi army office pumnamak leiba yagani haidi office complex amadi parking yawba bhavan asidagi lam lakh 7.5 room park chawi haidi loinana bhavan asi chahi manga gi manungda saba loina bagi pandam su thamni ngasi urep yum tambagi thoram aduga mari leinana Union Defence Minister Rajnath na Hai Thal Sena Bhavan asina leba asigi damak thawai katkraba Armed Forces singi mami ohengadawribani haiki handakta nauna semkiba Chief of Defence Staff CDS ki office su mafam asida ohengani haina Defence Minister na makhata ki All India Radio ki khutangda tha khuding ki sandokpa Prime Minister Narendra Modi ki akhanaba thoram Man Ki Baat chaliba tha sigi oina February kun ga humdoi ge ayu pung 12 taba matamda sandolagani handak sandokadoriba asina Man Ki Baat ki humpunitoi raksuba episode oigadawri thoram asigi damak laiba asigi miyam ne isha gi oiba wakhalon amadi pauktak Narendra Modi app amadi My Government Open Forum da pidak payagani haidi loinana 1922 da miss call piraba matungda SMS ki khutangda lakpa link adu Changlaga Prime Minister Masada direct oina isagi oiba wakhalon amadi pauktak pibasu yagani haidi Hojik Chatri Indian Super League ISL 2019-20 dangasi Mumbai City amadi Chennai FC ani na lamba thengnergani hariba match asing asinu midam phung 3 makhai taba matamda Mumbai gi Mumbai Football Arena da sanagani legacy gi ngarang sanakiba league match to Hyderabad na Northeast United panjal manga amada maitiba pikre Guwahati gi Indira Gandhi Athletic Stadium da sanakiba league match adu da Hyderabad ki panjal adu Liston na match ki tarama thoy amasu nimpu suba minute ta panjal ani Marcelin Ho na match ki tarahum demasung marfu nipan suba minute panjalani amadi Muhammad Yasir na match ki yankhai manga suba minute panjalama chankibani aduga Northeast United ke amantangara panjala aduna Andy Quest na match ki kontra manga suba minute chankibani Arab the bulletin asike headlines omona miyamda thamsari Manipur da sungasi International Mother Language Day pangthokre numit asiga mari leina All India Poetry Festival pangthokli Lebasi ki maming leiraba University chamaga kunda lemna graduate amadi post graduate tambagi khudong chaba pigadoriba Nizamiya Scholarship Test sahi asigi April 18 da pangthoklagani Amasung China da naha oriba doctor ama yauna miyoi chamaga Taranipan nauna sikhibaga lonana and COVID-19 na siyan ki bami gi masing lising ani ga chani ga kuntra taruk yau